ngarang ayuk Tamenglong district ki manung channa leiba Kaifundai subdivision gi manung chanba Makru thongdagi kilometer 3 muk chatlaga leiba Kaifundai amadi All Kaifundai gi mafam amada lalauba oiramgani singnaba masak khangdaba khulai paiba mioi kharana Sivalaya Construction Private Limited ki sinmi ahum kidnap tawkre hairi Tom TV na police taki phangba paw amagi matung ina hairiba sinmi ahum asi mayumda chatnaba lambi da lakpada sakhangdaba singna nongmai chindolda faduna pukhibani makoi ahum phakibagi oithokpa yaba maram sing sel gi demand oiba yai haina pannari thaudog asigi matangda akhanaba rescue team ama semduna kidnap tawkraba sinmi ahum gi hongul libagi thabak paikhatwa hokre Chief Judicial Magistrate Thawal gi court ngarang pikhiba judgment order amada COVID-19 dagi ngakthoknaba vaccine kaptriba mioi marida vaccine kaple haina ain gi wangmada lonna certificate pi ruba mioi ama judicial remand lawthakraba matungda jail da thajinkhre hairiba mioi adu Thawal Moijing Lamkhai dagi MD Rafiq Ali apokpa MD Ahmed Ali kawi mahak Moijing High School da primary oja oina thabak tawbuni District Administration Thawal amadi Wangkem SC gi MLA Kaisa Megachandra gi mideng makada ngarang Yaripok Singa da anirak suba oina COVID vaccination gi thorom pangthokre COVID task force Yaripok Singa Wangkem GP gi pradhan amadi SIC club na kusam naraga Singa Bisnu Naha Upper Primary School da pangthokiba vaccination gi thorom aduda punna mioi chani ga mapan COVID-19 gi vaccine Covishield kapthoki Haukiba July tang tara numita Uripok Basaspati Lekai dagi Huran kiba I-20 car ama Imphal West Police na Sungnu area dagi recover tawkre amadi senaba mioi su phagatkre faraba mioi adudi Uchiwa Hail dagi Mayengbam Bikramjit Sahikun apokpa M Hemchandra kawi hairi ngarang July tara humdoi numita Huran khraba gari adu Wangu Maikaida leiramba yabagi thajaba yaba paw ama phangbadagi Imphal Police Station gi OC N Ingosagi mideng makhada SI Fairojam Amit Kumar na lusingba team amana hairiba mafam aduda sangchinduna senariba Mayengbam Bikramjit faba ngamki masiga loinana mahakna huran khiba I-20 car adusu police na recover tawba ngamkhre SP Imphal West ki mijeng makhada ngarang numidang wairam thangmaiban khomdram selungba leikaida akaknaba paw ama phangbadagi thiba humbagi thabak chathaba amada mapalamdagi pusilakpa masim yamlaba yungang kya fagat pangongkre hairiba yungang sing asi laikai asimaktada leiba yum ani dagi fagat pangamkhibani police ki pawgi matung ina hairiba yungang sing asigi apunba senpham lupa lakh ani rom oigani hairi yungang sing aduga loinana fagalaba mioi animak excise authority da ngasi kusinakhragani ngarang Chandel District Police ki makhada leiriba Sakpi Karong Police Station gi team amana Khulen Khailet ki akoiba mafam singda thiba humbagi thabak ama chathabada mioi ama brown sugar kilo aniga gram chaniga marifuga konana fare hairi faraba mioi adudi John Manglamson Jau chahi 18 apokpa Paudalin Jau kawi Home Guard Bank More 1 number 1 dagi ni hairi Ahanba oina Punjabi amadi Malayalam yauna lol tara humdoida net exam lising ani ga kunma thoi pangthokadauri wafam asi Education Minister Dharmendra Pradhan Twitter gi khuthangda tweet tawrakhibani lol tara humdoi aduri Hindi Punjabi Assamese Bengali Odia Gujarati Marathi Telugu Malayalam Kannada Tamil Urdu amadi English ni tweet aduda minister na hai Prime Minister Narendra Modi gi National Education Policy 2020 gi mideng makada leibak asigi lol singbu hena chawkhal hanaba honavani amadi sangeng asigi dama ngarang dagi registration tawbasu hokibani amaromda ahanba oina NEET UG exam asi Middle East leiba India gi mairoi singi oinasu Kuwait center hangadauri Hojik chathariba Assam ki budget mifamda state asida akhanaba oina the Assam Cattle Preservation Bill 2021 haibadi sasan leiba yonba amadi puthok pusin gi matangda maru oina ngarang khana nainakre bill asigi matung ina kanagumba amana sasan Assam gi mapanda puthokhiba amadi atopa state singdagi pusilakpada athingba thamkhre state asigi manungdasu sasan leiba yonba amadi puthok pusin tawbada tangai fadana se sang suna paigadabani hairi Haukiba pung kunmari haibadi ngasi ayuk pung nipan faubagi manungda India gi oina nauna COVID-19 positive oiba masing lising kuntra nipan ga satret ga mari fudara nithoi thengnaki mioi chatruk ga kunmari na laina asina maram oiraga leikide leibak asigi oina hojik faubada laina asina nakiba apunba masing crore ahum lang mapan lising nimfu taruka humdra mari sukre amadi leikidaba apunba masing na lang mari lising tarama toiga samri ga sumna nipan sukre haina Union Health Ministry na hairi pungpham asimak tada mioi lising nimfu ma thoi laina asidagi fagalakpa ngamkibaga loinana laina asidagi fagalakhiba apunba masing crore ahum lakh ama lising mariga chatret ka kun sukre
पाकिस्तान की स्कीपर बाबर आजम न ख्वाइदगी थुना ओडीआई सेंचुरी 13 लौबा सानरोई ओइरी बर्मिंघम दा इंग्लैंड गा सानबा मैच दा इनिंग्स 34 दा महांगना अनौबा रेकॉर्ड असि थंबा ngमखिबनी इंग्लैंड दा सेंचुरी लौबा ngamba अनिसुबा पाकिस्तान की कैप्टन सु आजम न ओइरी हौखिबा इंग सोक लिसिंग अमगा समापन 34 दा श्रीलंका गा इंग्लैंड दा सानखिबा मैच अमदा इमरान खान ना आउट ओइदुना चामगा अनि लौबा ngमखि इंग्लैंड की मायोक्ता ओडीआई सेंचुरी लौबा ngamba अहानबा सानरोइसु आजम न ओइरी ख्वाइदगी थुना ओडीआई सेंचुरी लौबा ngमखिबसिंग अदुगी मसागी सही 23 सुरबा आजम की हेक मथंगदा हसीम अमला इनिंग्स 34 डेविड वार्नर इनिंग्स 34 विराट कोहली इनिंग्स चामगा सुमना अहुम अमसुंग क्विंटन डी कॉक इनिंग्स चामगा मरीनी इंडिया की इंग कुमजा लिसिंग अमगा समापन 34 वर्ल्ड कप हीरो यासपाल सिंह थमोगी लैनाना लैखिद्रे मतम अमदा यामना थौना लैबा मिडल ऑर्डर बैट्समैन असि ngarang leibak popa numita leikhidabani mahak masagi sahi 63 sukre mahak ki loinabi masanupi ani amasung masanupa ama leihori yaspal leitre haibasi matam amada mahak ki team gi mapang oina sanaminaramba amana paugi agency amada confirm tauki mahak na malem gi thakta test 39 sanaduna run lising amaga chatruk taruk lorong ki aduga ODI nimfu nithoi sanaduna run chanipan ga 34 lorong ki